ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯀꯣꯔꯧꯃꯥꯁꯨ ꯉꯪꯔꯥꯟꯅꯅ ꯊꯣꯔꯛꯂꯤ꯫ ꯀꯁꯥꯌꯦꯟꯕ ꯃꯍꯥꯛꯁꯨ ꯀꯦꯀ꯭ꯔꯦꯀꯦ ꯍꯥꯏꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯇꯨꯡꯈꯨꯜ ꯇꯥꯜꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯁꯤꯟꯊꯥ ꯄꯥꯡꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ ꯍꯧꯗꯣꯛꯂꯤ꯫ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯃꯀꯣꯟꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯥꯏꯖꯪ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯀꯣꯔꯧꯃꯥꯕꯨ ꯃꯩꯔꯥ ꯀꯠꯇꯨꯅ ꯊꯧꯅꯤꯖꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯕꯨ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯃꯃꯥꯅ, "ꯏꯆꯥꯅꯨꯄꯤꯁꯦ ꯖꯒꯣꯏ ꯏꯁꯩ ꯇꯝꯂꯨꯕꯗꯒꯤ ꯄꯨꯝꯍꯣꯡ ꯍꯦꯛ ꯍꯣꯡꯉꯤꯗ꯫ ꯍꯥꯟꯅꯗꯤ ꯏꯃꯥꯒꯤ ꯄꯦꯝꯃ ꯐꯅꯦꯛꯀꯁꯦ ꯁꯦꯠꯄ ꯍꯩꯇꯦ ꯍꯥꯏꯗꯅ ꯏꯃꯥ ꯏꯃꯥꯅ ꯀꯧꯔꯒ ꯁꯦꯠꯍꯜꯂꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯗ ꯃꯗꯨ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯄꯤꯈꯤꯕ ꯄꯥꯎꯇꯥꯛꯁꯤꯅ ꯀꯣꯛꯄꯨ ꯉꯥꯎꯏ." ꯃꯃꯥ, ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯇꯥꯛꯂꯤ ꯃꯌꯥꯝꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯅꯪꯁꯨ ꯐꯅꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯇꯝꯖꯧꯅꯤ ꯅꯪꯕꯣ꯫ "ꯃꯄꯥ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯊꯥꯒꯠꯈꯤꯕꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯀꯥꯟꯗꯦ, ꯆꯥꯛ ꯊꯣꯡꯒꯠꯂꯨꯈꯤꯒꯦ꯫ ꯀꯩꯊꯦꯜ ꯃꯆꯥꯗꯅꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯨꯆꯣ, ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯛꯑꯣ." ꯍꯣꯏ ꯍꯣꯏ, ꯑꯩ ꯊꯣꯛꯎꯔꯒꯦ꯫ ꯆꯠꯂꯣ, ꯆꯥꯛꯇꯣ ꯊꯣꯡꯕ ꯍꯧꯔꯨꯔꯣ, ꯑꯩ ꯊꯣꯛꯏꯀꯣ꯫ ꯂꯥꯏꯖꯅ, "ꯕꯥꯕꯥ, ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ?" "ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯨꯒꯦ." ꯍꯩ, ꯅꯃꯥꯗꯅꯦ ꯁꯪꯒꯣꯝꯒ ꯂꯣꯜꯍꯜꯂꯒ ꯊꯛꯂꯒ ꯆꯠꯂꯨꯀꯣ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯔꯤꯁꯨ ꯆꯥꯗꯅ ꯆꯠꯄꯗꯣ ꯇꯧꯒꯅꯨ꯫ "ꯕꯥꯕꯥ, ꯉꯁꯤꯗꯤ ꯑꯌꯨꯛꯇꯤ ꯆꯠꯂꯔꯣꯏ꯫ ꯑꯣꯖꯥꯅ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯑꯣꯟꯊꯔꯁꯦꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯏꯁꯩ ꯇꯝꯕꯗ ꯂꯩꯁꯥꯕꯤꯅ ꯍꯦꯟꯕꯅꯤꯅ ꯑꯌꯨꯛꯀꯤ ꯅꯪꯅꯕ ꯂꯥꯛꯄꯗꯣ ꯊꯦꯡꯕꯁꯨ ꯌꯥꯝ ꯌꯥꯎꯏ꯫ ꯑꯗꯨꯒꯤ ꯑꯣꯖꯥꯅ ꯊꯤꯅ ꯆꯩ, ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯗꯅ." ꯑꯗꯨꯅꯤ, ꯏꯀꯥꯏꯗ꯭ꯔꯥ ꯅꯈꯣꯏ ꯑꯣꯖꯥꯅ ꯉꯥꯡꯂꯤꯕꯗꯣ? ꯃꯇꯨꯡꯗꯤ ꯉꯥꯡꯍꯟꯒꯅꯨꯀꯣ, ꯏꯄꯥ ꯊꯣꯛꯑꯦ꯫ ꯆꯪꯉꯨ ꯆꯪꯉꯨ, ꯅꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨꯔꯣ꯫ "ꯍꯣꯏ ꯕꯥꯕꯥ." "ꯕꯥꯕꯥ, ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯧꯔꯛꯑꯣ." "ꯍꯣꯏ ꯍꯣꯏ, ꯌꯧꯔꯛꯀꯦ ꯌꯧꯔꯛꯀꯦ." ꯃꯄꯥꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯁꯤꯗꯥꯏꯗꯅꯤ ꯌꯨꯝꯖꯥꯎ ꯑꯆꯧꯕꯗꯨꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒ ꯄꯥꯔꯤꯇꯣꯟꯒ ꯈꯛ ꯂꯩꯕꯅꯤ꯫ ꯄꯥꯔꯤꯇꯣꯟ ꯁꯨꯃꯥꯡ ꯌꯦꯅꯈꯥꯗꯨ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯒ ꯃꯁꯥ ꯆꯥꯏꯊꯔꯒ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯅ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯂꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯐꯤ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯏꯁꯩ ꯖꯒꯣꯏꯗꯨꯕꯨ ꯅꯨꯡꯊꯤꯜ ꯑꯣꯟꯊꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯗꯣꯔꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ?" "ꯏꯃꯥ, ꯊꯥꯏꯅ ꯏꯁꯩ ꯇꯝꯕꯤꯔꯛꯈꯤꯕ ꯑꯣꯖꯥꯗꯨꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯀꯨꯏꯔꯦ ꯑꯣꯖꯥ ꯍꯣꯏꯗ ꯆꯠꯇꯕ꯫ ꯑꯩꯒꯤꯁꯨ ꯈꯪꯗꯕ ꯈꯔ ꯂꯩꯔꯤ, ꯑꯗꯨ ꯍꯪꯕ ꯑꯣꯏꯅ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯅꯪ ꯑꯣꯖꯥꯁꯤꯡꯕꯨꯅꯦ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯌꯦꯡꯉꯣ, ꯉꯁꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯣꯖꯥꯒꯤ ꯃꯤꯡꯊꯣꯜꯒ ꯀꯥꯔꯤꯁꯦ ꯅꯪ ꯑꯣꯖꯥꯗꯨꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯂꯥꯎ ꯂꯥꯎ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ." "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ, ꯑꯩ ꯀꯨꯏꯔꯣꯏꯕ꯫ ꯊꯣꯛꯑꯦ ꯏꯃꯥ." ꯄꯥꯔꯤꯇꯣꯟꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯒꯥꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯤ꯫ ꯁꯣꯝꯗ ꯂꯥꯏꯖ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗ ꯐꯅꯦꯛ ꯃꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯄꯥꯔꯤꯇꯣꯟꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯄꯗꯨ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ "ꯑꯩꯃ, ꯑꯣꯖꯥ ꯃꯆꯥꯅꯤꯅꯦ ꯁꯤꯗꯤ꯫ ꯑꯁ, ꯑꯩꯒꯤ ꯁꯝꯀꯁꯦ ꯐꯖꯅ ꯑꯝꯇ ꯁꯦꯝꯖꯤꯟꯈꯤꯒꯦ꯫ ꯑꯣꯖꯥ ꯃꯆꯥ, ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ?" "ꯃꯁꯤꯒꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯕꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯇꯧꯔꯤꯁꯤ꯫ ꯑꯩꯒꯤ ꯑꯣꯖꯥ ꯑꯃ ꯂꯩꯕꯗꯣ, ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕꯅꯤ꯫ ꯀꯗꯥꯏꯗꯅꯣ ꯅꯪꯗꯤ?" "ꯏꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗ ꯐꯅꯦꯛ ꯇꯥꯏꯍꯜꯂꯨꯒꯦ ꯇꯧꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯆꯠꯊꯣꯛꯎꯔꯣ꯫ ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ, ꯅꯇꯥꯁꯤꯡꯗꯁꯨ ꯍꯥꯏꯌꯨ꯫ ꯆꯠꯂꯦ ꯆꯠꯂꯦ." ꯃꯁꯛꯁꯤꯒ ꯄꯥꯈꯪ ꯑꯣꯏꯅ ꯑꯣꯖꯥ ꯑꯣꯏꯁꯤꯜꯂꯒ ꯌꯥꯝ ꯂꯦꯝꯊꯣꯛꯄꯒ ꯁꯥꯏ꯫ ꯍꯧꯖꯤꯛꯅ ꯃꯈꯨꯠꯁꯦ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯅꯨꯡꯁꯤꯅꯦ ꯍꯥꯏꯕꯕꯨ꯫ ꯀꯥꯟꯗꯦ, ꯍꯣꯔꯦꯟꯁꯨ ꯑꯃꯨꯛ ꯎꯗꯣꯏ ꯂꯩꯔꯁꯤꯕꯨ꯫ ꯏꯇꯥ ꯍꯣꯏꯗ ꯆꯠꯂꯒ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯥꯔꯨꯒꯦ."
ꯂꯥꯏꯖꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ. ꯊꯣꯏꯕꯤꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯐꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯣꯏꯕꯤꯅ "ꯍꯩꯃꯥ ꯏꯇꯥ ꯂꯥꯏꯖ, ꯀꯩꯅꯣ ꯆꯣꯡꯉꯥꯗꯧꯅ ꯆꯣꯡꯉ ꯆꯣꯡꯉ ꯂꯥꯛꯏꯗꯨꯕꯣ? ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ." "ꯍꯤꯡꯆꯥꯕꯤ, ꯑꯣꯖꯥ ꯃꯆꯥꯗꯣ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯅꯪꯕꯨ?" "ꯑꯁ ꯃꯥꯏ ꯃꯁꯛꯇꯣ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯕ. ꯃꯁꯥꯒ ꯄꯥꯇꯛ ꯇꯧꯔꯒ ꯀꯨꯆꯨꯅ ꯉꯧꯔꯤꯕ, ꯋꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯡꯉꯤꯕ." "ꯍꯧꯔꯛꯑꯅꯤ ꯃꯥꯒꯤꯁꯤ ꯑꯃꯨꯛ. ꯑꯣ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨꯅꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯩ. ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯎꯗꯅ ꯂꯩꯔꯤꯕ ꯑꯣꯖꯥ ꯃꯆꯥꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯏꯗꯨ ꯀꯩꯒꯤꯅꯣ?" "ꯈꯪꯗꯦꯗ ꯏꯇꯥ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯑꯔꯦꯝꯕꯗ ꯇꯥꯔꯗ꯭ꯔꯥ ꯈꯪꯗꯦ." "ꯕꯦꯝꯃ, ꯑꯇꯩꯅꯒ ꯈꯪꯉꯗꯤ ꯅꯪ ꯐꯖꯅ ꯉꯥꯡꯕꯤꯔꯣꯏꯍꯦ ꯅꯪ. ꯑꯣꯖꯥꯗꯨꯕꯨ ꯅꯨꯡꯁꯤꯌꯦꯅꯦ. ꯐꯔꯦꯁꯦ, ꯀꯩ ꯂꯩꯒꯦ ꯏꯇꯥꯅ ꯂꯥꯛꯄꯕꯣ?" "ꯁꯤ ꯐꯅꯦꯛꯁꯦ ꯑꯝꯇ ꯇꯥꯏꯕꯤꯌꯨ, ꯍꯣꯔꯦꯟ ꯁꯦꯠꯅꯕꯅꯤ. ꯅꯪꯒꯤ ꯐꯤꯒꯁꯦ ꯀꯣꯟꯅ ꯇꯧꯔꯣꯁꯦ, ꯑꯩꯒꯤꯁꯦ ꯍꯥꯟꯅ ꯇꯧꯕꯤꯌꯣꯕ. ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕꯤꯒꯦꯕ. ꯅꯪ ꯁꯤꯗꯤꯕ ꯐꯤꯁꯥꯀꯣꯜ ꯃꯊꯛꯇ ꯂꯪ ꯃꯆꯨ ꯃꯌꯥꯝ ꯂꯩꯕꯅꯤ, ꯂꯧꯔꯣ ꯑꯝꯇ. ꯐꯅꯦꯛꯁꯤꯕꯨ ꯄꯥꯝꯃꯨꯗ꯭ꯔꯣ ꯅꯪꯕꯣ? ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯦꯠꯄꯕꯨ ꯉꯝꯂꯤꯕ꯭ꯔꯣ? ꯐꯅꯦꯛꯇꯣ ꯃꯄꯥꯜ ꯀꯣꯠꯇꯕꯅ ꯑꯅꯝꯕꯅꯤ." "ꯑꯣꯖꯥ ꯃꯥꯗꯤ ꯐꯅꯦꯛ ꯃꯄꯥꯜ ꯀꯣꯠꯇꯕ ꯁꯦꯠꯄꯗꯤ ꯉꯥꯡꯉꯤꯗꯨꯗꯤ." "ꯑꯗꯨꯒꯤ ꯑꯅꯧꯕꯁꯦ ꯑꯃꯨꯛ ꯇꯥꯏꯊꯣꯛꯏꯅꯤ. ꯁꯤꯒꯤ ꯂꯪ ꯃꯆꯨꯁꯦ ꯁꯤ ꯌꯥꯔꯅꯤꯅ?" "ꯍꯣꯏ ꯌꯥꯔꯅꯤ. ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯏꯔꯣ, ꯑꯩ ꯇꯥꯏꯕ ꯍꯧꯔꯒꯦ." ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯐꯅꯦꯛꯇꯨꯁꯨ ꯇꯥꯏꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯐꯅꯦꯛ ꯑꯇꯥꯏꯕꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯂꯥꯏꯖ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯂꯦꯞꯂꯒ ꯅꯤꯡꯗꯨ ꯌꯩꯔꯕ ꯁꯝꯂꯥꯡꯗꯨ ꯐꯖꯅ ꯍꯥꯠꯇꯣꯛꯂꯤ. ꯀꯣꯏꯀꯛꯅꯕꯤ ꯁꯝꯂꯥꯡꯅ ꯃꯥꯡꯗ ꯖꯨꯝ ꯖꯨꯝ ꯇꯥ, ꯃꯥꯏꯊꯣꯡꯗꯨꯅ ꯁꯝꯅ ꯀꯦꯁꯤꯜꯂꯤ. ꯐꯅꯦꯛꯇꯨꯅ ꯈꯨꯃꯤꯠ ꯊꯨꯝꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯠꯂꯤ. ꯐꯤ ꯃꯆꯥ ꯑꯃꯅ ꯂꯦꯡꯖꯨꯝꯗ ꯌꯥꯟ, ꯇꯨꯡꯗ ꯇꯥꯔꯛꯄ ꯑꯔꯦꯝꯕ ꯐꯤꯗꯨꯅ ꯈ꯭ꯋꯥꯡꯗ ꯌꯦꯠꯁꯤꯟꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡꯖꯔꯤ. ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ. ꯂꯝꯕꯤꯗ ꯃꯇꯥ ꯊꯣꯏꯕꯤꯒꯁꯨ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯨꯅ ꯌꯥꯡꯅ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕꯒꯨꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ. ꯂꯩꯁꯥꯕꯤ ꯑꯇꯩꯗꯨꯁꯨ ꯂꯣꯏꯅ ꯊꯦꯡꯅꯔꯤ. ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ. ꯕꯥꯔꯤꯇꯣꯟ ꯃꯥꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯎꯖꯥꯎ ꯄꯔꯦꯡꯅ ꯍꯧꯔꯤꯕ ꯗꯣꯝꯗ ꯐꯛꯁꯥꯡꯁꯤꯡꯗꯨ ꯊꯥꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯐꯝꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯩ ꯂꯥꯛꯅꯗꯨꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯂꯣꯏꯅ ꯐꯝꯂꯔꯤ. ꯂꯥꯏꯖꯅ ꯃꯅꯤꯡ ꯏꯊꯪ ꯊꯪꯕꯗ ꯐꯝꯃꯤ. ꯅꯥꯀꯟꯗꯅ ꯃꯇꯥ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯇꯥ ꯈꯔꯁꯨ ꯐꯝꯂꯤ. ꯂꯥꯏꯖꯒꯤ ꯍꯧꯅꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯕꯥꯔꯤꯇꯣꯟꯗ ꯌꯦꯡꯕꯗ ꯍꯧꯔꯛꯂꯝꯃꯤ. ꯕꯥꯔꯤꯇꯣꯟꯁꯨ ꯄꯥꯈꯪ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯕꯗꯨ ꯃꯁꯥꯗ ꯏꯊꯛ ꯊꯀꯠꯄꯗꯤ ꯄꯣꯛꯏ. ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ. ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯕꯥꯔꯤꯇꯣꯟꯗ ꯈꯨꯔꯨꯝꯗꯨꯅ ꯕꯦꯕꯥꯔ ꯂꯣꯏꯅ ꯎꯠꯂꯔꯤ. ꯕꯥꯔꯤꯇꯣꯟꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯟꯗꯨꯅ ꯕꯦꯕꯥꯔ ꯎꯠꯂꯤ. ꯕꯥꯔꯤꯇꯣꯟꯅ "ꯉꯁꯤꯗꯤ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯋꯥꯈꯜ ꯇꯥꯅ ꯐꯖꯅ ꯇꯥꯎꯀꯣ. ꯑꯍꯥꯟꯕꯗ ꯖꯒꯣꯏ ꯏꯁꯩ ꯀꯂꯥ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯁꯦ ꯃꯇꯝꯕꯨ ꯉꯥꯛꯅ ꯆꯠꯄꯁꯤꯅꯤ. ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯊꯥꯈꯤ ꯃꯇꯝꯗꯨꯒꯤ ꯃꯥꯡꯖꯧꯅ ꯂꯥꯛꯂꯒ ꯃꯐꯝꯁꯤꯗ ꯅꯈꯣꯏꯅ ꯐꯝꯒꯗꯧꯕ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯏ ꯃꯇꯝ ꯁꯨꯡꯉꯥꯛ ꯉꯥꯛꯇꯦꯀꯣ. ꯌꯦꯡꯉꯣ, ꯉꯁꯤꯁꯨ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯐꯝꯅꯅꯕ ꯐꯛꯁꯥꯡꯁꯦ ꯊꯥꯗꯨꯅ ꯐꯝꯂ ꯉꯥꯏꯍꯜꯂꯤꯁꯤ. ꯃꯇꯨꯡꯗꯗꯤ ꯇꯧꯍꯟꯗꯅꯕ ꯍꯣꯠꯅꯧꯀꯣ." ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ "ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ." ꯃꯗꯨꯗ ꯊꯣꯏꯕꯤꯅ "ꯑꯣꯖꯥꯕꯨ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ. ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯐꯅꯦꯛ ꯐꯤꯔꯣꯜ ꯀꯔꯝꯅ ꯁꯦꯠꯀꯅꯤ ꯍꯥꯏꯕꯗꯤ ꯇꯥꯛꯄꯤꯔꯤ. ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯐꯖꯅ ꯍꯥꯏꯕꯤꯗ꯭ꯔꯤ. ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ." "ꯅꯪꯅ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯝ ꯐꯔꯦ. ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯒ ꯃꯇꯝ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ. ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ. ꯃꯩꯇꯩ ꯆꯅꯨ ꯑꯃ ꯑꯣꯏꯔꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯁꯥꯏ ꯀꯣꯏꯅ ꯀꯛꯀꯅꯤ. ꯑꯗꯨꯒ ꯃꯧ ꯑꯣꯏꯔꯒꯅ ꯁꯝꯂꯥꯡ ꯈꯣꯡꯒꯠꯂꯒ ꯁꯝꯕꯨꯟ ꯄꯨꯟꯗꯨꯅ ꯁꯝꯗꯣꯟ ꯑꯃꯠꯇ ꯍꯦꯟꯗꯣꯛꯍꯟꯗꯕꯤꯗ ꯄꯨꯟꯒꯅꯤꯀꯣ. ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕꯁꯤꯡꯅ ꯐꯅꯦꯛ ꯃꯄꯥꯜ ꯀꯣꯠꯄꯤ ꯁꯦꯠꯀꯗꯕ. ꯃꯔꯝꯅ ꯐꯅꯦꯛ ꯃꯄꯥꯜꯗꯨꯅ ꯁꯝꯕꯜꯅꯤ. ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯁꯝꯕꯜ ꯈꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ. ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯠꯂꯕꯤꯁꯤꯡꯅ ꯃꯄꯥꯜ ꯀꯣꯠꯄꯤ ꯁꯦꯠꯂꯣꯏ. ꯑꯗꯨꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯐꯅꯦꯛ ꯃꯄꯥꯜꯅ ꯃꯩꯇꯩ ꯆꯅꯨ ꯑꯃꯒꯤ ꯃꯁꯛ ꯇꯥꯛꯂꯝꯃꯤ. ꯐꯅꯦꯛ ꯁꯦꯠꯄꯗ ꯈꯨꯃꯤꯠ ꯈꯨꯝꯂꯒ ꯁꯦꯠꯀꯗꯕꯅꯤ ꯑꯃꯗꯤ ꯈꯣꯏꯗꯧ ꯃꯊꯛꯇ ꯁꯦꯠꯀꯗꯕꯅꯤ ꯀꯣ. ꯑꯔꯣꯏꯕꯗ ꯑꯃꯅ ꯃꯧ ꯑꯣꯏꯔꯤꯕꯁꯤꯡꯅ ꯐꯤ ꯏꯟꯕꯗ ꯃꯥꯡꯗ ꯇꯥꯔꯤꯕ ꯐꯤꯗꯣꯟ ꯑꯗꯨꯅ ꯃꯥꯡ ꯊꯪꯕ ꯍꯛꯆꯥꯡꯕꯨ ꯈꯨꯝꯒꯅꯤ. ꯇꯨꯡꯗ ꯇꯥꯔꯛꯂꯤꯕ ꯐꯤꯗꯣꯟ ꯑꯗꯨꯅ ꯅꯤꯡ ꯈꯨꯝꯒꯗꯕꯅꯤ. ꯃꯁꯤ ꯉꯥꯛꯅ ꯆꯠꯄꯤ ꯃꯩꯇꯩ ꯆꯅꯨꯗꯨꯅ ꯀꯩꯗꯧꯅꯨꯡꯗ
Wakal fattaba aranba lambi da khak chatloi. Hana khanglamdrabasu fattaba lambi da salurabasu chatnabi pumba phajana khanglaba tungda aphabi ma maitei sanum oinaba honagadabani. Laizana ita thoibiya oza se masak phajadra. As kaino tandi kai ri bemana kuning sine thinjin kaino nakutun sum na leituba ngasi kuning sina singu thinjingi mase he khangrana kaino khangdemi oima longe Paritona hey kari taunare soktabra Laiza kaidore chumna phajana phamba yadabra nangbo phambam sa hawdre oza as ikaisabona sire asiki thoibi ngawbise kuning ge sujili wani Paritona phare nan aina taki bi se matik to araisi ko aina khonglak barsi gi tan naina saglo nakoi sap manana ko Paritona barsi khonglak bhaure leisabi singdusu makon amada sap manana tapna ingna isei saklai yumthangna basingna makogi barsi amadi isei dubu taraga awawa pothaba su yawnarami thawoina makoini isei saklak pudubu ngaiduna leinabasu yawi isei do sakba loiraba matung makoi lepkhattuna magi lephamda leplaga jagoi kutek tamba horaklami Paritona jagoi khusa soiba singdu yengsili asoibe kayado phajana semdoklaga taklabatung matam su loisilaktuna makoina phamlamba amadi sairamba singdu leisabi singduna loina loisilamlaga Paritonda khurumlamlaga chanakibasu yauri Laizana ikon kona lehoraga Paritongi mangda leptuna nokfe tawraga yengduna lei karino masingangsibo Laiza nangdi sakhiroidra udum leiraga habro sida hoi leiragi oza masana pakhangoina oza oirisi kahino oza kari wangno dudi chalo nata thoibise mami paina yenglaga leiri tu kaino masibo atei sadra singi manati ngawrabro nangbo ngawre khaleiradi ngawra jakradawni adum kanda pelo oza masak phajabana chale ngangnabu wadorida mamangda lakhiba sadra singda asigumamta yawde handaki sina kamdawribanu khangde makoi gangu sida karatu losindradi yaroi aigase saide ke har dongwani Paritona pring songduna chakriba Laizada haifet yenglamnaga imungda sankri lambidani Laizada wamta ngangdana mathanta dumuk chali mata thoibisu nakana tumina chali amuksu Laizada yengduna kaidorabano haina khanjai Laizado isau sauna wangang lei aina sum sauningakana ba jogoi sei tambaga lei tokthoktuini ngasi aina wangang bagi matamsu supi pide habanida ayam sauningi ita nangauri nang yaroiba khaleiradinya lamida borama yala satpa soidrina nate ozadabu pamenu siage khaliba nangi kokto adune ni nukningisi miduna khangbiradi amuksu phaba adusu nate tandra arembada mata mangnaba thaba sibu ainara ahan ubada thangmoina khoida zakhibaini aisu ozadaga yam ngangjaningba manbro yadabai tawbani nangona taramlaga khangdawni nongmadi aigi nungsibase soidana phungdokani mana yabiba yabidabdi khangde ai yam wari he ngawrabro nangbo mi ozado pakhangni mana khoidagi hange nalabada chahi amani mangai migi su mai khra yenguko chahi lawrasu oza hainadi mebar tawnaribani ita thoibe nang pauklang yam piningbra ha khongbal sida namsilaga thanamni ko ngase mana khara pukning thogot piragadra hairaga hen sonthalemi masine lamyai sida khongsana tingthoklaga kappa leijasani ko kaino masina pisibo wai kaiso taijaroise matang jara kanda phasana hairo itagi bu aina sumating pangbidoini yarbasi oide yare law thingjingkhrani yumyong nu satchalase numisu tasilakli Pariton mangona phamduna chakloiba ngaibu oina thabalbu yengduna lei thawai tana thabaladu sum yengbada khanghaudana magi mamitta Laizagi momonokpa saktamadu urei as kaino he thabalgi mahut madugi Laiza ibn bidoina ureisibo masak phajariba irangna murolam tawriba madugi Laizado mana sumnoklaga aingonda yengladi aisu wakhalsi onge tawi pharak tanaraktriganda hadagi sayosida moigi isai mayeka jagoigado thunamda loisindradi yaroi sinatradi aisu kulmiyamna phajana ngangnabiroi as
ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯑꯩ ꯑꯔꯦꯝꯕꯗ ꯑꯣꯖꯥꯒꯤ ꯐꯝꯗꯣꯜ ꯀꯥꯔꯝꯕꯅꯣ ꯈꯜꯂꯤ ꯀꯔꯤ ꯅꯨꯡꯒꯤꯅꯣꯗ ꯌꯧꯌꯦꯃꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯔꯨꯕꯁꯨ ꯍꯦꯛ ꯌꯥꯗꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯒ ꯄꯨꯜꯂꯁꯨ ꯋꯥꯈꯜ ꯁꯥꯟꯅꯗꯕ ꯄꯤꯍꯜꯂꯕꯅꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏ ꯄꯥꯎꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯖꯒꯣꯏ ꯏꯁꯩꯁꯦ ꯇꯝꯍꯜꯂꯝꯗꯅ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤꯗꯅꯁꯦ ꯍꯣ ꯕꯥꯕꯥ ꯅꯆꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯣꯏꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯆꯥꯗꯤ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕ ꯑꯣꯏꯃ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯁꯣꯠ ꯄꯦꯛꯀ ꯂꯥꯎꯗꯈꯩ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯍꯦꯛꯇ ꯉꯥꯡꯉꯩꯗꯨꯕꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯋꯥꯅꯤ ꯈꯪꯗ꯭ꯔꯗꯤ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯒꯦꯅ ꯊꯣꯛꯂꯛꯄꯗꯗꯤ ꯅꯊꯟꯇ ꯑꯉꯥꯎꯕꯗꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯦꯗꯣ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯅ ꯇꯥꯒꯦꯗꯅ ꯇꯞꯅ ꯆꯪꯂꯛꯏꯅꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯣ ꯑꯄꯥꯝꯕ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕ ꯏꯆꯥꯗ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯄꯥꯝꯕꯒ ꯑꯝꯇ ꯂꯩꯇꯦ ꯂꯩꯔꯁꯨ ꯀꯩꯁꯨ ꯐꯪꯉꯔꯣꯏ ꯃꯤꯌꯥꯝꯅ ꯑꯍꯦꯛ ꯎꯕꯗ ꯑꯣꯖꯥ ꯃꯆꯥ ꯍꯥꯏꯗꯨꯅ ꯕꯦꯕꯥꯔ ꯂꯣꯏꯅ ꯎꯅꯔꯤ ꯑꯗꯨꯅ ꯑꯉꯥꯡꯗꯒꯤ ꯑꯍꯜꯗꯒꯤ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯅꯨꯄꯤ ꯑꯄꯥꯝꯕꯗ ꯍꯥꯏꯕ ꯉꯝꯗꯣꯏꯅꯣ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯍꯥꯟꯈꯩ ꯉꯥꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯍꯥꯏꯌꯨ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯀꯅꯥꯅꯣ ꯁꯤꯗꯅꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯖꯒꯣꯏ ꯇꯝꯕ ꯂꯥꯛꯄꯗ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦꯗ ꯑꯩꯒꯤ ꯁꯥꯇ꯭ꯔꯗꯕꯨ ꯀꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯎ ꯆꯥꯊꯣꯛꯎꯔꯁꯦ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯊꯣꯡꯁꯤꯜꯂꯦ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯤ ꯂꯥꯎ ꯂꯥꯎ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯊꯣꯛꯂꯨꯔꯁꯤ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤ ꯄꯥꯔꯤꯇꯣꯟꯅ ꯂꯥꯏꯖ ꯑꯃꯗꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯏꯁꯩ ꯖꯒꯣꯏꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯅ ꯂꯣꯏꯅ ꯇꯥꯛꯁꯤꯜꯂꯝꯃꯤ ꯆꯌꯣꯜ ꯑꯃꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯇꯣꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯖꯒꯣꯏ ꯏꯁꯩ ꯇꯝꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯕꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯣꯏꯅ ꯀꯥꯏꯅꯔꯁꯤꯅꯤꯀꯣ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯁꯨ ꯑꯃꯃꯝꯇ ꯂꯣꯏꯅ ꯍꯥꯏꯅꯔꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯇꯥꯔꯗꯧꯅꯦ ꯑꯩꯅ ꯊꯣꯏꯕꯤꯅ ꯑꯣꯖꯥ ꯃꯆꯥꯅ ꯇꯥꯛꯂꯤꯕꯁꯤꯒꯤ ꯃꯈꯥꯗꯤ ꯂꯩꯇ꯭ꯔꯕꯣ ꯀꯩꯗꯧꯕꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯇꯝꯕꯒꯤ ꯂꯣꯏꯕ ナꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒ ꯆꯥꯟꯅꯒꯗꯕ ꯆꯥꯡꯗꯨꯅꯤ ꯑꯩꯅ ꯇꯥꯛꯂꯤꯕꯁꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯇꯥꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪꯗ ꯂꯦꯞꯇꯕꯤ ꯂꯣꯏꯅ ꯁꯛꯄ ꯉꯝꯂꯕꯗꯤ ꯃꯈꯥꯃꯨꯛ ꯇꯥꯛꯅꯕꯒꯤ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯍꯥꯡꯂꯤꯉꯩꯗ ꯅꯣꯏꯅ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅꯅꯦ ꯆꯤꯟꯗ ꯉꯪꯂꯒ ꯁꯛꯄꯅꯤ ꯈꯪꯗꯦ ꯃꯇꯝ ꯁꯪꯕꯗ ꯖꯒꯣꯏꯒ ꯀꯣꯟꯅꯅ ꯏꯁꯩ ꯁꯛꯄꯅꯤ ꯈꯪꯗꯦ ꯇꯧꯔꯣꯀꯣ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯋꯥ ꯁꯨꯝ ꯍꯪꯂꯛꯄꯗ ꯂꯥꯏꯖꯒꯤ ꯃꯄꯥ ꯇꯥꯔꯛꯂꯝꯃꯤ ꯉꯁꯤꯗꯤ ꯂꯥꯏꯖ ꯄꯥꯔꯤꯇꯣꯟꯗꯁꯨ ꯌꯦꯡꯂꯛꯇ꯭ꯔꯤ ꯋꯥꯈꯜ ꯑꯃꯗ ꯃꯊꯟꯇ ꯎꯝꯗꯨꯅ ꯂꯩ ꯄꯥꯔꯤꯇꯣꯟꯁꯨ ꯂꯥꯏꯖꯅ ꯌꯦꯡꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇꯤ ꯌꯦꯡꯖꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯕꯤꯔꯛꯀꯗꯕ ꯃꯥꯅ ꯌꯦꯡꯂꯛꯇ꯭ꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯄꯥꯔꯤꯇꯣꯟꯅ ꯂꯥꯏꯖ ꯅꯪꯁꯨ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯔꯨꯗꯅ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥই ꯂꯩꯖꯗꯦ ꯍꯥꯏꯒꯤ ꯈꯜꯂꯝꯕ ꯋꯥꯁꯤꯡꯁꯨ ꯏꯊꯥꯈꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯊꯣꯏꯕꯤꯅ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯃꯪꯗꯅꯒ ꯂꯩ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯁꯤꯗꯨ ꯌꯥꯎꯁꯤꯜꯂꯛꯑꯣ ꯃꯇꯥ ꯊꯣꯏꯕꯤꯅ ꯂꯥꯏꯖꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯂꯥꯏꯖꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯃꯇꯥꯁꯤꯡꯗꯨꯅ ꯆꯥꯏꯔꯤ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯊꯧꯔꯥꯡꯂꯤ ꯉꯁꯥꯏ ꯃꯈꯩ ꯄꯥꯔꯤꯇꯣꯟꯅ ꯂꯥꯏꯖꯒꯤ ꯃꯇꯧ ꯌꯦꯡꯖꯩ ꯉꯁꯤꯗꯤ ꯄꯥꯔꯤꯇꯣꯟꯗꯨ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯅꯍꯥꯟ ꯃꯈꯩ ꯃꯣꯃꯣꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯝꯕꯤ ꯃꯍꯥꯛꯅ ꯉꯁꯤ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯁꯤꯗꯗꯤ ꯄꯥꯔꯤꯇꯣꯟ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨꯁꯨ ꯃꯍꯩ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯅꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯂꯥꯏꯖꯅ ꯈꯨꯔꯨꯝꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯄꯥꯔꯤꯇꯣꯟꯅ ꯂꯥꯏꯖ ꯀꯩ ꯍꯥꯏꯒꯦ ꯑꯣꯖꯥ ꯃꯆꯥ ꯉꯁꯤꯗꯤ ꯆꯠꯂꯝꯗꯥꯏꯗ ꯋꯥ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯂꯔꯣꯏꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯋꯥꯁꯨ ꯉꯥꯡꯗꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯊꯟꯇ ꯏꯀꯥꯏꯖꯕ ꯐꯥꯎꯔꯛꯄꯒꯤ ꯇꯨꯃꯤꯟꯅ ꯂꯩꯖꯕꯅꯤ ꯀꯩ ꯃꯔꯝꯒꯤ ꯊꯥꯕꯝ ꯑꯃꯅꯤ ꯆꯪꯒꯗꯕ ꯃꯇꯝꯗꯣ ꯑꯣꯖꯥꯅ ꯆꯌꯣꯜ ꯑꯃꯁꯤꯗ ꯄ꯭ꯔꯞ ꯇꯥꯛꯁꯤꯜꯂꯛꯏꯁꯦ ꯑꯩꯁꯨ ꯃꯔꯝ ꯈꯪꯉꯤ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯑꯩꯒꯤ ꯑꯉꯥꯎꯕ ꯃꯤꯠꯁꯤꯅ ꯑꯣꯖꯥꯗ ꯌꯦꯡꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯅꯕꯤꯔꯝꯃꯣꯏ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯩꯁꯨ ꯌꯦꯡꯂꯝꯂꯣꯏ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯋꯥ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯇꯥ ꯊꯣꯏꯕꯤꯅ ꯉꯥꯏꯔꯝꯕꯅꯤ ꯊꯣꯏꯕꯤꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ ꯈꯪꯉꯤ ꯃꯥꯁꯨ ꯆꯠꯈꯤꯅꯤ ꯍꯥꯏꯕ ꯅꯍꯥꯟꯈꯩꯅ ꯉꯥꯏꯔꯝꯂꯒ
ꯑꯁꯤꯗꯤ ꯑꯩꯕꯨ ꯉꯥꯏꯔꯝꯗꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯃꯁꯝ ꯐꯣꯏꯗꯠꯀꯦ ꯐꯔꯦ ꯆꯠꯂꯣ ꯅꯇꯥꯅ ꯉꯥꯏꯔꯝꯗꯕꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯆꯠꯂꯣ ꯌꯥꯔꯦ ꯂꯥꯏꯖꯥ ꯄꯥꯔꯤꯇꯣꯟꯅ ꯈꯝꯂꯛꯄꯗꯨꯗ ꯊꯃꯣꯏꯅꯨꯡꯗꯗꯤ ꯍꯔꯥꯎꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯊꯟꯅꯇ ꯏꯀꯥꯏ ꯈꯪꯗꯒꯤ ꯃꯇꯥꯅ ꯉꯥꯏꯔꯝꯗꯕꯗꯨꯗ ꯅꯃꯥ ꯂꯧꯗꯨꯅ ꯀꯞꯆꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯕꯨ ꯃꯁꯛ ꯈꯪꯕꯤꯔꯦ ꯈꯪꯗꯨꯅ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯛꯂꯅꯤ ꯈꯟꯅ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯔꯨꯕꯅꯤ ꯈꯪꯍꯧꯗꯅ ꯄꯥꯔꯤꯇꯣꯟꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯃꯣꯅꯣꯛꯀꯤ ꯇꯧꯔꯝꯕ ꯁꯛꯐꯝꯗꯨ ꯐꯠ ꯍꯟꯖꯤꯜꯂꯒ ꯄꯥꯔꯤꯇꯣꯟꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤ ꯄꯥꯔꯤꯇꯣꯟ ꯂꯥꯏꯖꯅ ꯆꯠꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯁꯤꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯇ ꯄꯥꯔꯤꯇꯣꯟꯅ ꯂꯥꯏꯖꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯨꯝ ꯐꯥꯎꯈ꯭ꯔꯕꯅꯤ ꯂꯥꯏꯖꯅ ꯃꯣꯃꯣꯅꯣꯛꯇꯨꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯛꯈꯤꯕ ꯃꯇꯝꯗꯨꯗ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯊꯣꯛꯇꯨꯅ ꯃꯥꯁꯨ ꯃꯣꯃꯣꯅꯣꯛꯆꯈꯤꯕꯅꯤ ꯄꯥꯔꯤꯇꯣꯟ ꯃꯥꯁꯨ ꯃꯊꯟꯇ ꯌꯥꯝꯅ ꯋꯥꯔꯧꯏ ꯃꯥꯅ ꯆꯠꯂꯤꯕ ꯁꯤꯟꯐꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯇ ꯆꯤꯟꯕꯥꯜꯅ ꯐꯣꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯈꯟꯅ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯤ ꯂꯥꯏꯖ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯌꯨꯝꯗ ꯐꯤ ꯁꯥꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤꯒ ꯂꯥꯏꯖꯒꯗꯨ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯐꯤ ꯊꯥꯕ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯄꯥꯔꯤꯇꯣꯟꯒ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯇꯥ ꯑꯥꯗꯒꯤꯁꯦ ꯑꯣꯖꯥ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯐꯣꯡꯗꯣꯛꯅꯤ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯈ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯊꯤꯅꯒ ꯉꯥꯡꯉꯩꯔꯕ ꯀꯩꯅꯣ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯗꯨꯕꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯅꯪꯕꯨ ꯋꯥꯁꯨ ꯐꯖꯅ ꯈꯨꯝꯗꯦ ꯑꯗꯨꯒ ꯋꯥ ꯂꯥꯟꯁꯨ ꯏꯉꯥꯡꯉꯥꯡꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯩ ꯐꯣꯡꯁꯨ ꯐꯣꯡꯗꯣꯛꯂꯝꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯊꯟꯇ ꯏꯀꯥꯏꯖꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯏ ꯋꯥ ꯉꯥꯡꯅꯤꯡꯕꯁꯨ ꯀꯌꯥ ꯄꯣꯛꯇ꯭ꯔꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯩ ꯀꯧꯕꯤꯒꯦ ꯅꯛꯁꯤꯜꯂꯛꯑꯦ ꯑꯣꯖꯥ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯄꯥꯔꯤꯇꯣꯟꯅ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯤ ꯅꯣꯏꯗꯤ ꯀꯥꯏꯗꯅꯣ ꯎꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯏꯇꯥ ꯏꯕꯥꯅꯤꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯅꯣꯡꯃ ꯐꯖꯅ ꯄꯨꯜꯂꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯁꯦ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯅꯣꯏꯅ ꯑꯣꯖꯥ ꯀꯧꯕꯗꯣ ꯀꯧꯔꯨꯅꯨ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤ ꯑꯣꯖꯥꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯀꯥꯏ ꯑꯃꯠꯇꯁꯨ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯣꯏ ꯑꯗꯨꯅꯁꯨ ꯐꯔꯦ ꯑꯗꯨ ꯇꯥ ꯄꯥꯔꯤꯇꯣꯟ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯂꯥꯏꯖꯥ ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤ ꯃꯣꯃꯣꯅꯣꯛꯄ ꯃꯤꯅꯣꯛꯇꯣ ꯎꯗꯕ ꯀꯨꯏꯔꯦ ꯉꯁꯤ ꯅꯪꯕꯨ ꯊꯦꯡꯅꯕꯁꯤꯗ ꯍꯔꯥꯎꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯂꯛꯇꯦ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯅꯪꯁꯨ ꯑꯩꯕꯨ ꯌꯦꯡꯂꯛꯂꯅꯨ ꯑꯩꯁꯨ ꯅꯪꯕꯨ ꯌꯦꯡꯗꯅꯕ ꯍꯣꯠꯅꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯇꯣꯟ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯈꯟꯖꯩ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯈꯤꯕ ꯈꯛꯇꯅꯤ ꯏꯇꯥ ꯊꯣꯏꯕꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯉꯣꯟꯗꯅ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯆꯦꯠꯄ ꯑꯣꯏꯌꯣ ꯆꯦꯠꯅ ꯂꯦꯞꯄꯤꯌꯣ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯗꯅꯕ ꯍꯣꯠꯅꯔꯒꯦ ꯂꯥꯏꯖꯥ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯖꯗꯨꯅ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯄꯤꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯇꯥ ꯊꯣꯏꯕꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗꯒꯤꯅꯤ ꯍꯥꯏꯕ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯖꯔꯝꯃꯤ ꯂꯥꯏꯖ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈ꯭ꯔꯦ ꯃꯊꯪ ꯐꯥꯏꯔꯦꯟ ꯄꯥꯡꯈꯠꯂꯛꯄ ꯊꯥꯗ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯃꯇꯝ ꯂꯦꯞꯅꯈꯤꯔꯝꯃꯤ ꯂꯥꯏꯖꯁꯨ ꯂꯨꯍꯣꯡꯕꯗꯨ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯄꯥꯒꯤ ꯌꯥꯊꯪꯗꯤ ꯉꯥꯛꯇꯕ ꯌꯥꯗꯕꯅ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯄꯥꯔꯤꯇꯣꯟꯒ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯕꯤ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯀꯧꯔꯛꯏ ꯑꯣꯖꯥ ꯅꯠꯇꯦ ꯇꯥ ꯄꯥꯔꯤꯇꯣꯟ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯊꯪꯅꯕ ꯈꯨꯜꯗ ꯏꯃꯥꯟꯅꯕ ꯑꯃꯒ ꯄꯨꯜꯂꯨꯕꯅꯤ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯐꯅꯦꯛ ꯑꯇꯥꯏꯕ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯖꯒꯣꯏ ꯏꯁꯩ ꯃꯈꯥ ꯇꯝꯊꯗ꯭ꯔꯕꯣ ꯍꯟꯗꯛꯇꯤ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦꯅ ꯂꯩꯀꯥꯏ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯏ ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ ꯍꯟꯗꯛꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯇꯧꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯛꯂꯒ ꯇꯝꯃꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯂꯥꯏꯖꯗꯣ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯇꯟꯖꯥ ꯑꯃ ꯏꯐꯪ ꯐꯪꯗꯕꯁꯤꯗ ꯍꯥꯏꯕ ꯐꯔꯛ ꯇꯥꯔꯦ ꯉꯁꯤ ꯅꯪ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ
ꯑꯝꯇ ꯊꯣꯛꯃꯤꯟꯅꯔꯧꯗꯅ ꯌꯥꯔꯣꯏꯗ꯭ꯔꯣ? ꯍꯣꯏ ꯌꯥꯅꯤꯌꯦ ꯑꯩ ꯏꯇꯥ ꯂꯥꯏꯖꯗ ꯍꯥꯏꯒꯦ ꯑꯗꯣ ꯃꯥꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯑꯗꯣ ꯂꯥꯛꯇꯤ ꯂꯥꯛꯑꯣꯀꯣ ꯑꯩ ꯆꯠꯂꯤ ꯋꯥ ꯍꯥꯏꯕꯒ ꯅꯪꯍꯧꯕ ꯅꯠꯇꯦ ꯑꯁ ꯏꯇꯥ ꯂꯥꯏꯖꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯤ ꯃꯊꯪ ꯊꯥꯗ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯗ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗꯒ ꯆꯪꯉꯔꯣꯏ ꯏꯇꯥ ꯍꯣꯏꯗ ꯍꯥꯟꯅ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯕꯤ ꯃꯇꯥ ꯂꯥꯏꯖ ꯍꯣꯏꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯇꯥꯕꯨ ꯍꯦꯛꯇ ꯀꯧꯔꯛꯏ ꯏꯇꯥ ꯑꯣ ꯏꯇꯥ ꯑꯩꯅꯦ ꯊꯣꯏꯕꯤꯅꯦ ꯑꯩꯃ ꯏꯇꯥ ꯊꯣꯏꯕꯤ ꯀꯥꯈꯠꯂꯛꯑꯣ ꯀꯩ ꯂꯩꯒꯦ ꯏꯇꯥꯅ ꯂꯥꯛꯄꯕꯣ ꯃꯤꯗꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯃꯁꯛꯀꯁꯦ ꯙꯃꯥꯗꯝ ꯐꯖꯊꯣꯛꯑꯝꯃꯦꯀꯣ ꯍꯥꯟꯅ ꯏꯔꯥꯡ ꯂꯥꯡꯗ ꯂꯩꯔꯝꯕ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯁꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨꯒꯤ ꯏꯇꯥ ꯂꯥꯏꯖꯗꯣ ꯅꯠꯇ꯭ꯔꯦ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯪꯒꯤꯗꯣ ꯑꯃꯨꯛ? ꯑꯣ ꯍꯧꯖꯗꯦ ꯑꯗꯣ ꯇꯥ ꯄꯥꯔꯤꯇꯣꯟ ꯊꯦꯡꯅꯩꯌꯦ ꯍꯣꯔꯦꯟꯁꯦ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯑꯣ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯉꯦꯅꯁꯨ ꯍꯥꯏꯔꯝꯃꯤ ꯅꯪꯕꯨ ꯌꯥꯗꯣꯏꯔꯣ? ꯑꯣꯖꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕꯕꯨ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯌꯥꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯨꯔꯥꯟꯕꯤꯗꯧꯅ ꯋꯥ ꯍꯥꯏꯕꯕꯨ ꯇꯨꯃꯤꯟꯅ ꯍꯥꯏꯗꯨꯕꯣ? ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯌꯥꯅꯤ ꯑꯗꯨꯝ ꯆꯠꯂꯨꯁꯦ ꯁꯨꯝ ꯏꯃꯥ ꯍꯣꯏ ꯄꯥꯕꯣꯏ ꯇꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯑꯗꯨ ꯐꯔꯦ ꯅꯪꯅ ꯌꯥꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯣꯔꯦꯟ ꯊꯣꯛꯂꯛꯑꯣꯀꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯃꯒꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯋꯥꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯊꯣꯛꯏꯀꯣ ꯂꯥꯏꯖ ꯅꯣꯛꯇꯨꯅ ꯃꯇꯥ ꯊꯣꯏꯕꯤꯅ ꯆꯦꯟꯆꯠ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯆꯪꯈꯤꯕꯒꯤ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄ ꯃꯇꯝꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯁꯨ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯅꯔꯛꯏ ꯑꯉꯥꯡꯁꯤꯡꯁꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯕꯗꯨ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯥꯜꯂꯤ ꯁꯣꯝꯗ ꯂꯥꯏꯖ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯃꯇꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯗꯨꯅ ꯂꯝꯄꯥꯛ ꯂꯩꯕꯗꯣꯝꯗ ꯂꯥꯛꯏ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ ꯄꯥꯔꯤꯇꯣꯟꯅ ꯐꯝꯂꯒ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯗꯨ ꯎꯔꯦ ꯊꯣꯏꯕꯤꯅ ꯏꯇꯥ ꯆꯪꯉꯨꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯃꯒꯦ ꯆꯠꯂꯣ ꯍꯣꯏ ꯑꯩ ꯀꯨꯏꯔꯛꯑꯣꯏ ꯉꯥꯏꯔꯝꯃꯣ ꯅꯪꯁꯤ ꯂꯩꯔꯝꯃꯨꯀꯣ ꯂꯥꯏꯖ ꯄꯥꯔꯤꯇꯣꯟꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯄꯥꯔꯤꯇꯣꯟꯁꯨ ꯂꯥꯏꯖ ꯆꯪꯂꯛꯄ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯂꯥꯏꯖ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯤ ꯑꯣꯖꯥꯁꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯤ ꯑꯩꯅ ꯑꯣꯖꯥ ꯀꯧꯔꯛꯂꯅꯨ ꯍꯥꯏꯈ꯭ꯔꯒ ꯑꯃꯨꯛ ꯀꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯏꯇꯥ ꯊꯣꯏꯕꯤꯗ ꯍꯥꯏꯕꯗꯨꯕꯣ? ꯍꯣꯏꯁꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯌꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯅꯤ ꯍꯥꯏꯒꯗꯧ ꯃꯇꯝꯗꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯥꯍꯧ ꯊꯦꯡꯕ ꯇꯥꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕ ꯅꯇꯧꯁꯤꯗ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯍꯥꯟꯅꯗꯧꯅ ꯏꯔꯥꯡ ꯂꯥꯡꯂꯒ ꯑꯗꯨꯝ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯨ ꯅꯍꯥꯟ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ ꯐꯔꯦ ꯑꯩꯅ ꯍꯥꯏꯔꯒꯦ ꯈꯟꯈ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯍꯥꯏꯔꯒꯦ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ? ꯍꯣꯏ ꯈꯜꯂꯣꯏ ꯂꯥꯏꯖ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ ꯅꯪꯒꯤ ꯏꯔꯥꯡ ꯂꯥꯡꯖꯕ ꯅꯇꯧ ꯃꯣꯃꯣ ꯅꯣꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯅꯪꯒꯤ ꯑꯣꯏꯅꯅ ꯉꯥꯡꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯨꯝꯕ ꯅꯇꯧꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯖꯒꯣꯏ ꯏꯁꯩ ꯇꯝꯕ ꯂꯥꯛꯄꯕꯨ ꯈꯧꯔꯥꯡꯅ ꯑꯩꯅ ꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯉꯥꯏꯈꯤꯕ ꯀꯌꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ ꯆꯥꯛꯅ ꯂꯩꯍꯧꯕ ꯅꯠꯇꯅ ꯑꯩꯒꯤꯁꯨ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ ꯅꯪꯕꯨ ꯀꯥꯎꯊꯣꯛꯀꯦꯅ ꯀꯌꯥꯔꯛꯁꯨ ꯈꯜꯂꯤ ꯀꯥꯎꯊꯣꯛꯀꯦ ꯈꯜꯂꯛꯄ ꯃꯇꯝꯗꯅ ꯍꯦꯜꯂꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯁꯨ ꯑꯩꯒꯤ ꯌꯥꯍꯧ ꯊꯦꯡꯂꯕ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯥꯕꯤꯌꯨ ꯂꯥꯏꯖ ꯄꯥꯔꯤꯇꯣꯟꯅ ꯈꯪꯍꯧꯗꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯄꯤ ꯇꯥꯗꯨꯅ ꯉꯛꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯣ? ꯑꯣꯖꯥꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯉꯁꯤꯗꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯇꯥ ꯄꯥꯔꯤ ꯑꯩꯁꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯕꯤꯅꯤ ꯏꯃꯥ ꯄꯥꯕꯒꯤ ꯋꯥꯍꯩ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯁꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯈ꯭ꯔꯦ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯊꯃꯣꯏꯁꯤꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯌꯥꯅꯤꯡꯂꯕꯁꯨ ꯆꯤꯟꯕꯥꯜꯁꯤꯅ ꯌꯥꯔꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ
ꯂꯥꯏꯖꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯇꯣꯟ ꯋꯥ ꯉꯥꯡꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯀꯦ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯄꯗ ꯂꯥꯏꯖꯅ ꯂꯩꯊꯣꯛꯂꯒ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯂꯥꯏꯖꯅ ꯀꯞꯂꯒ ꯆꯦꯟꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯥꯁꯨ ꯇꯨꯡꯗ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯇꯣꯟ ꯊꯥꯡꯒꯠꯂꯨꯔꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯅꯪꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯂꯥꯏꯖ꯫ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯄ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯁꯤꯗꯤ ꯑꯩꯅ ꯋꯥꯔꯧꯗꯕ ꯉꯝꯗꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯊꯨꯡꯅꯁꯤꯀꯣ꯫ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯅꯪꯕꯨ ꯍꯦꯛ ꯎꯕꯒ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕꯗꯨ ꯎꯔꯒ ꯑꯩꯁꯨ ꯄꯦꯟꯊꯣꯛꯂꯒꯦ꯫ ꯅꯪꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯤꯠꯌꯦꯡꯗꯨꯅ ꯌꯦꯡꯂꯛꯄꯗꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯅꯪꯒꯤ ꯑꯣꯖꯥ ꯃꯆꯥ ꯑꯩꯁꯦ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯂꯥꯏꯖ, ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯄꯥꯔꯤꯇꯣꯟ ꯊꯃꯣꯏ ꯁꯣꯛꯅ ꯃꯈꯣꯜ ꯊꯣꯛꯅ ꯄꯦꯟꯗꯅ ꯀꯞꯆꯔꯤ꯫ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯇꯨꯡꯗ ꯃꯝꯁꯤꯜꯂꯛꯄꯗꯒꯤ ꯃꯃꯥꯅ ꯄꯥꯈꯠꯂꯝꯂꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜꯗ ꯃꯪꯂꯒ ꯃꯌꯨꯝꯂꯣꯝꯗ ꯇꯞꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥ ꯑꯗꯨꯗ ꯅꯣꯡꯗꯣꯜꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯃꯥꯕꯨ ꯌꯦꯡꯂꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ꯫ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯑꯣꯏꯔꯕ꯭ꯔꯅꯦ? ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯋꯥꯍꯩ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯝꯂꯥꯟꯕ ꯑꯃꯒ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯉꯝꯕꯤ ꯑꯩꯁꯤꯕꯨ ꯑꯍꯦꯟꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ? ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯍꯥꯛꯀ ꯃꯤꯠ ꯆꯥꯟꯅꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯅꯤ ꯈꯪꯂꯛꯂꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯕꯨ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯪꯒꯤꯠ ꯇꯧꯖꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯋꯥꯈꯜꯁꯤꯅꯗꯤ ꯅꯪꯕꯨ ꯀꯥꯎꯊꯣꯛꯅꯕ ꯏꯟꯁꯤꯜꯂꯛꯈꯤꯕ꯫ ꯏꯇꯥ ꯊꯥꯖ ꯅꯍꯥꯛꯅ ꯅꯣꯡꯗꯣꯜꯊꯛꯇ ꯀꯥꯟꯊꯣꯛꯏꯗꯨꯅ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯂꯩꯕꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯄꯥꯔꯤꯇꯣꯟ, ꯅꯍꯥꯛꯀꯤ ꯃꯤꯡꯁꯦ ꯏꯆꯦꯁꯤꯅ ꯄꯦꯟꯅ ꯀꯧꯖꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯕꯨ ꯍꯔꯥꯎꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯂꯥꯏꯖ ꯊꯃꯣꯏ ꯁꯣꯛꯅ ꯆꯥꯛꯅ ꯀꯞꯆꯔꯤ꯫ ꯃꯁꯥ ꯃꯊꯟꯇꯁꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯤ꯫ ꯉꯥꯏꯉꯝꯗ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯏꯟꯁꯤꯟꯕ ꯂꯧꯔꯨꯔꯦ ꯍꯥꯏꯅ ꯃꯊꯟꯇꯁꯨ ꯄꯦꯟꯗꯅ ꯆꯩꯖꯔꯤ꯫ ꯑꯍꯤꯡ ꯑꯁꯤꯃ ꯊꯥꯕꯜ ꯃꯍꯥꯛꯇ ꯄꯦꯟꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯗꯨꯅ ꯀꯞꯇꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯥ ꯊꯣꯏꯕꯤꯅꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯂꯝꯂꯥꯟꯕ ꯄꯣꯏꯔꯩꯒꯤ ꯃꯀꯥꯗ ꯇꯥꯡꯖꯕꯤ ꯎꯔꯤꯒꯨꯝ ꯂꯩꯈꯤꯕ ꯅꯠꯇꯅ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯥꯏꯖꯕꯨ ꯄꯣꯏꯔꯩꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯄꯣꯏꯔꯩꯅꯁꯨ ꯂꯥꯏꯖꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯤꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ꯫ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯄꯥꯔꯤꯇꯣꯟ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯊꯝꯂꯤꯕ ꯄꯥꯔꯤꯇꯣꯟ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯧꯈ꯭ꯔꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯩ꯫ ꯄꯥꯔꯤꯇꯣꯟ ꯃꯍꯥꯛꯁꯨ ꯁꯥꯇ꯭ꯔꯁꯤꯡꯒ ꯄꯨꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯊꯃꯣꯏꯗꯁꯨ ꯅꯤꯡꯈ꯭ꯔꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ꯫ ꯃꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯨꯗꯤ ꯖꯒꯣꯏ ꯏꯁꯩ ꯄꯥꯝꯖꯅ ꯆꯪꯂꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯅꯤꯡꯈꯤꯕꯅ ꯅꯨꯄꯤ ꯊꯤꯗꯅ ꯄꯥꯈꯪ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ꯫